2025 September United Nations Meefam asida anauba update kaya ama lepa leituna thorakli. Houses Israel hariba countries ki maikeri Gaza Strip ta chathariba offensive attack asina maram oiduna houses Israel hariba countries bu yadaba atopa country kaya ama amasung miyu kaya ama ki oiba masing asi nomo nomo gi hengalakli haibasi maik seng urakli. United Nations yoina pangthokliba mifam aduda Israel hariba country asigi oina space pibagi oiba matam adu lakba matamda Israeli Prime Minister Benjamin Netanyahu na stage te hek karakpaga United Nations yoina atopa country kaya amagi maikeri tharakpa delicate kaya ama mahakpu yaningdaba phongdokpa oina mahaki oiba space adubu boycott tawba oina hawgattuna chanakibagi oiba video footage ama yamna kana viral oirakli. Please order in the hall. Please order in the hall. Please order in the hall. Please order in the hall and please be seated. Please order in the hall. Thorkpada thokdo asida hauji Israel hariba country asigi oina aduki matik yamna chawba setback amadi suksoi soidan oiragani chatkriba country sing asigi oiba delegate asi aduki matik yamle hauji Israel gi maikeri Gaza city de chathariba landform asi bu loisinba pamba country asi aduki matik yaman khre haibasi hauji Israel gi maikeri gi sumaik sengna uba fanglaklabani tawbutabu Israel gi maikeri gi hanbagi oiba wafamdi thoidokna leite miyoi kiyama haugattuna chanakhiba taragasu Israel gi maikeri gi phongdoknaba lakhiba space adu yamna mayek sengna adumak phongdokhi maduda sunatana makki maikeri gi pikhiba space aduda yamna chawba psychological warfare amasu chathaki yaran mada hojik Israel gi maikeri gi chatharakliba landform asi loshilu haibigi oiba wahawda matam amada Israel gi damakta leblamba country ki amana hojik mahaki mayokta leblaktuna Palestine nu recognize tawduna Israel da pressure piduna landform asi loshinabagi damakta honariba khongthang asigi pakhum oina Maruina Europe ki oina leiriba country sing asigi government miyoi sing amasung America hairiba country sigi oina leiriba miyoi kya amagi maikeri anti-Israel oiba sentiment ama lakliba asibu counter tawnabu honaki. Benjamin Netanyahu gi maikeri gi mahaki oiba United Nations gi speech aduda miyamda mahakna itoktuna porakpa namthoktuna porakpa board ama pairaduna Death to America haiduna lauriba America gi mathakta lan chathariba asi Iran amasung Iran support tawduna leiriba Hezbollah Hamas amasung Houthis na singba group sing asini haibu wafum asi phongdokpaga loinana khwaidagi yamna America amasung European gi oiba miyosing asi tamthina hatkriba asi Al-Qaeda Hamas Hezbollah Iran na support tawriba kangusing asina chatakhiba khongthangni haibasi hanna ningsing handuna Israel na tawriba thawong asi achumbani makoibu loshinnabagi damakta America amasung Europe ki leiriba country sing asigi mateng tawribani haibagi oiba wafam asi puthoknabagi damakta honaki masida sunatana Benjamin Netanyahu gi maikeri gi mahangna United Nations da speech piba karakpa matamda mahaki furita barcode ama thetuna karaki hairiba barcode aduda Israel gi oina leiriba citizen kaya amabu mahangna pankiba organization sing adugi maikeri gi kaya amu yamna tamthiba terror gi oiba thawong sing chathakibagi haibadu amukhana miyamangda unnabagi damakta honaki Masida sunatana mahangna United Nations da piriba space adu karimata sendok thadokpa tawdana life oina Israel gi oina leiriba secret service ki maikeri gi Palestine gi oina leiriba Gaza Strip tabu oigera West Bank tabu oigera live telecast tawgani haibagi oiba wafumsu phongdokhi Benjamin Netanyahu na space pinabagi damakta karakpa matamda country kaya amagi oiba delegates singna hawgatuna chakkibagi oiba yaningdabagi boycott ki oiba gesture yamna chawna uba fangki adabu side amaromda yamdaba Israel hairiba country asibu support tawkiba khuba khuduna Benjamin Netanyahu okiba country singi oiba delegates su yawki haibasi ekhoi video aduda adamak mayak sengna uba fangki maramaduna hauzik Israel hairiba country asibu support tawba country kharasu adamak yawdabadi natte Matang asida yamna chawba wahang ama oina hauzik thorakliba asi Israel gi maikeri gi hauzik West Bank hairiba wafam asi su lawshillagani madubu invade tawgani haibigi oiba wafam asi thabakta onthokadoribra onthokloidoribra haibigi oiba wahang asini US President Donald Trump ki maikeri gi Arab Islamic ki oiba luchingba kaya amagu unaraba matungda hairiba khongthang adu kaidawnungda oihalloi Israel na West Bank asi kaidawnungda lawshin halloi haibigi oiba thajaba press meet ta adumak miyamangda phongdokhiba laikre Matang sina hauzik ikang kangaudana USA hairiba country asigi Department of War gi maikeri gi
ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯌꯨ.ꯑꯦꯁ. ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜꯁꯤꯡ ꯀꯧꯈꯠꯇꯨꯅ ꯚꯔꯖꯤꯅꯤꯌꯥꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯃꯈꯛꯇ ꯑꯔꯣꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯋꯥꯐꯝ ꯈꯔ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯦꯟꯇꯥꯒꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜꯁꯤꯡ ꯀꯧꯈꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯗꯤꯌꯥ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯒꯤ ꯖꯦ.ꯗꯤ. ꯚꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯇꯨꯅ ꯃꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯄꯦꯟꯇꯥꯒꯣꯟꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯆꯤꯞ ꯑꯣꯏꯅ ꯍꯥꯞꯂꯛꯈꯤꯕ ꯄꯤꯠ ꯍꯦꯛꯁꯦꯠ ꯍꯥꯏꯔꯤꯕ ꯇ꯭ꯔꯝꯞꯀꯤ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜ ꯑꯁꯤ ꯌꯥꯝꯅ ꯀꯥꯏꯊꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯑꯗꯨꯒ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯇ ꯑꯣꯏꯔꯛꯄ ꯑꯁꯤꯅ ꯅꯧꯅ ꯔꯤꯐꯣꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯪꯅꯕꯗꯤ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯌꯨ.ꯑꯦꯁ. ꯂꯥꯟꯃꯤꯁꯤꯡ ꯔꯤꯐꯣꯔꯝ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯣꯟꯅ ꯀꯔꯤꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯀ꯭ꯔꯦꯗꯤꯕꯜ ꯑꯣꯏꯕ ꯁꯣꯔꯁ ꯑꯃ ꯂꯩꯖꯗꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯕ ꯀꯟꯁꯄꯤꯔꯦꯁꯤ ꯊꯤꯑꯣꯔꯤꯅꯤ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯆꯨꯝꯕ ꯄꯥꯎꯅꯤ ꯍꯥꯏꯕꯗු ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯁꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯀꯌꯥ ꯑꯃ ꯃꯇꯦꯡ ꯇꯧꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯑꯁꯤꯅ ꯔꯁꯤꯌꯥꯒ ꯄꯨꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯏꯋꯥꯟ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯇꯧꯗꯨꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯇꯥꯏꯋꯥꯟ ꯑꯁꯤꯕꯨ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯑꯗꯨ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯆꯥꯏꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯨ.ꯑꯦꯁ.ꯑꯦ. ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯂꯥꯁꯀꯥꯗ ꯑꯔꯣꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯇꯥꯏꯋꯥꯟꯒꯤꯗꯃꯛꯇ ꯄꯤꯁꯤꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨ.ꯑꯦꯁ. ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯟꯕ ꯃꯤꯐꯝ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯊꯣꯔꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯦ ꯌꯨ.ꯑꯦꯁ.ꯑꯦ.ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯕꯔꯒ꯭ꯔꯥꯝ ꯏꯌꯥꯔ ꯕꯦꯁ ꯑꯁꯤ ꯑꯃꯨꯛ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯤꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯅꯔꯤꯕ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯒꯅꯤ ꯍꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯔꯁꯤꯌꯥ ꯚꯔꯁꯦꯁ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯅꯦꯇꯣ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯑꯦꯌꯔꯁꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯗ꯭ꯔꯤꯕꯅꯣ? ꯔꯁꯤꯌꯟ ꯖꯦꯠꯁꯤꯡ ꯑꯁꯤ ꯀꯥꯞꯊꯧ ꯍꯥꯏꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯈꯤꯕ ꯁ꯭ꯄꯤꯆ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯦꯇꯣ ꯆꯤꯞ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯀꯤꯒꯤ ꯑꯣꯏꯕ ꯀꯦꯁ ꯑꯗꯨ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯟ ꯖꯦꯠꯁꯤꯡ ꯑꯁꯤ ꯀꯥꯞꯊꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅ ꯅꯩꯅꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦ.ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯋꯥꯔ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯐꯣꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨ.ꯑꯦꯁ.ꯑꯦ.ꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯃꯤꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫